ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3 ꯁꯨꯕ ꯁꯦꯁꯟ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗ ꯐꯝꯒꯗꯧꯔꯤ ꯑꯃꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯊꯕꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯍꯥꯏꯈ꯭ꯔꯦ खुरुमजरी ISTV पाव मेरेंग ताबिरिबा पुनमकपु तराम नोकचरी हौजिक फावबगी मरुइबा पावसिंग मियामदा पिजरी ngarang anouba laingaki chief minister Y Khemchan amadi cabinet minister mari wasak lauraba tungda cabinet mifom ama pangthoktuna assembly mifom pangthoknanaba laukhiba warep adu manipur governor Ajay Kumar Bhalla da assembly shamon tobinanaba haizabadagi ngasi nungtil pung mari da assembly mifom pangthoknanaba governor na shamon tokre article 174 clause 1 gi makhada taranithoi suba manipur legislative assembly gi 3 suba session ngasi pangthokadoriba sida governor address pibuga loinana floor test pangthokadori hairi ngasi pangthokadoriba mifom asi business sing loibaga loinana business sing ase sine dine tawraga matam kaktana yeithokadra natraga makha tana chathagara haiba chapchaba mari leinaba singna khanghalakpa leitri Panbayai Chatkiba February Humda Delhi da Pangthokpa BJP Manipur Legislative Party ge leader Oina Yumnam Khemchan bu khankraba matungda ngarang Khemchan bu Chief Minister Deputy Chief Minister ani amade Minister ani wasik lautungai gi mangoinana 2025 ki February gi taraga humdoi dagi Manipur da thamlakhiba President rule adu ngarang February 3 dagi hona revoke tawre haina proclamation ama Ministry of Home Affairs na notification ama thorakhibani Nakanani makta lairiba IDP sing yumda hanjinba yananaba tangju leitaba lehenanaba honabana mahaki ahanba thabak oigani haina Manipur Chief Minister oina wasak laukraba Yumnam Khemchan haikre ngarang Chief Minister oina wasak laukraba tungda leibaki yaifananabagi damak ngasi ayuk Govindji khurumba lakibada mahakna wafum asi fongdok lamkibani Manipur 2023 gi May dagi tholakhiba tangdu leita da basina maram oiraga 2025 ki February dagi state asida president rule thamduna lakhibana miyamna anouba lengak ama asa tawduna lakhibani ngarang wasak lokhiba lengak sigi matam chahi ama fadrawana laiba problem singa sigi solution purakna bahona bada awaba amadi oigadawri national highway singdaning tamna chathok chasen yadriba IDP sing yumda hanjinba yadana lairiba law and order gi lairiba problem singa sigi solution purakna bahona ba peaceful oiba environment ama lehenba mathau tai haina mahakna fongdoki 2023 gi irang aduna maram oiraga lamdam asida mioi lising humfu hena lanjena handuna awaba fibam mayok nahan khiba adu hanjinba yaraba mafum kharada mamingi oina khunda laita hanba haukhrabasu ngasisu awaba fibamda adumak leiri nakalani maki lanjenariba mioi sing masha masagi mayumda hanjil hananaba honabada santi leiba mathau tabana lamdam asida tangdu leitaba lehananaba honabana mahaki ahanba thabak oigani haina fongdoklamki Haidagi major issue in the Nakalani the Liba IDP. So, Masi am serious concern. Kamai to the two Matamda, Lumda and Beanaba, peaceful atmosphere. Manipurda April thadagi census tawgani hariba sigi matangda thinthabagi wafam leibra haina hangbada Y Khemchana mahak housing makidi chief minister gi office sangribana office sanglaba matungda mahaki minister shinga tanraga athubada hiramasigi matangda khanghalake haiki ningsing bayai chahi sigi April thadagi leibak asida census tawbada Manipur su yauri 2011 gi census aranba yauki amadi Manipura ka hena mitop sangsilakpagi issue leibana Manipur gi oina census asi yaithok piraga NRC pangthoklaba matungda Manipurda census tawhangadabani haiba wafam leiribani Census ki matangsi hana government ki mifam adu pawiba male adu aisu office sangriuni na fajana sangai khanga kana haijare Chatkiba tang ahumgi numidangda lalamung takhelambam laikai gi LPG gas godown amusu lairiba amasung yumsu lairiba mafam asigi lambi mayai da bom ama pokhai handuna laikai asida akia khangpirambagi thowong makha tana tobiganu yanadaba kaya lairbasu wari sanaduna lotion biu haina lalambung takhelambam laikai youth organization gi president elangbam Joy Kumar na paumi singa unabada fongdorakli lalambung takhelambam laikai youth organization gi thomi sing yauna pangthokiba paumi singa unaba aduda mahakna makhatana yanadaba kaya leiramba yai adubu mi kungna taba mafam masida kanagumba masakhangdaba mioi kharana bom pokhai handuna akia khang pokhan bahibase laibak thibani thongosena laikai se leiriba mioi sing akia khang pokle makhatana sigumba thabagasi laikai se da chathabiganu thabagasi kanana chatharambano haibadu miyam khangna sengdok pira o haiki
क्लब की साइड की हाइजनिंग बदी अनागुम्बा नुआइनदबा अमदि नुक्सिनदबा लेरगसु वरी सानरगा लोशन व्यू हाइसमा अपील तौजगे अमदबो ओरो अमदबो ओरो तसेंगना बोम पोखाइदन मरम ओरकांदा हजि अखोइगी लैकाय असिदा नुपि अंगांसिंग पाखटपा कीबा खंगबा लापसी तौबिगनु हाइदना अपील तौजगे अमदबो ओरो थ्रेट तौनिंबा लेरगसु हाना वरी सानबिरगा लोशन बिनबा अखोइगी क्लब की साइड की अपील तौजरी अदुगा करिगिदमक्ता बोम पोखाइलिबनो हाइबदुसु मुतमदा अखोइ मीडियागी थ्रुदा सिंदोकपिनंग हाइदुना अखोइ लतिदुगी साइड की अखोइ लोनुकना अखोइ पाउजेलसि पिजरी Laisangkhong Kawui Khulda Miyoi Kharana Khulgi Lashan Kaiba Bambuda Duk Thangmai Tharaga Aja Puja Taubugi Maongda Lai Khurambagi Maongda Thabak Chatharam Le Haina Laisangkhong Pai Thauwaina Hairi Hairiba Mafum Asida Duk Thangmai Katpa Yade Matungda Taudanaba Hairi Horticulture activities for income enhancement and livelihood security opportunities and challenges Haibasida Nominee Chupna Seminar Ama February Ahumdagi Marifauba District Officer Horticulture and SC Thaubalgi Training Hall the Pangthokre KVK Thaubalgi Senior Scientist and Head Dr. K. Premlata Devina Haukiba Seminar Aduda Resource Person Singna Seminar Asiga Mari Lainana Kanraba Wafam Singh Fongdoki Hauzik Paugimerthan Atin Break Ama Luxury Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada Gibe makigano azabetamo Sige yumse next Pm-Istv na check sin na laksilaga thamga banine Tadarang se juhar habaga amta kitarbo asumna mayam na machalbo option dugum basige yumasibu asoyangan kokadabagi next Pm-Istv na napseli next Pm-Istv jor habati na kokna na basem bani German technology si na bana concrete ka tokna tinaba matamda kapam amuk hena angle adli Pm-Istv strength is in the quick honglagli ba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break Matungda Mayamba Mukahana Taramnok Churi Lena Makataba Pau Pizuri Integrated Counseling and Testing Center ICTC District Health Society Kaksingna District AIDS Prevention Control Unit Amadi Max Kapuna Shinduna Kaksing District Ki Oina Anisuba Link ART Center Kaksing District Hospital Kaksing da Hogdokre Tharamadu da ADC Kaksing Pangabam Santikumar MCS District Health Society Kaksing District Mission Director Su Oriba Chief Medical Officer Kaksing Dr. Thaudem Rajan Amadi District AIDS Control Officer Thobal Dr. Vijendra Singh na Marweba Musing Oina Sarugyaki Tharamadu da District AIDS Control Officer Thobal Dr. Vijendra Singh Yangkhomna ngasi hangdokliba Link ART Center Kakching asina ART gi hidak chariba miyoi singna District Hospital Thobal ta na chatuna hidak loba chalamba du ngasi dagi Link ART Center Kakching dagi loba yaragane haiki Tharamadu da Chief Medical Officer Kakching Thodem Rajena District asigi oina Link ART Center sugnu da ama lairabashu Kakching gi akoibada lairiba ART chariba miyoi singna Thobal ta na hidak loba chanaramba du District Hospital Kakching da Link ART Center ama hangdokpa sina awaba kharadi koklagani haiki akoi jita lairi bahabu ICTC da Kakching District Hospital ga sugnuga sidai state alone gi ICTC ani lai aduga facility manga tarukta FICTC lai aduga Jiban Hospital dana Jiban Hospital su FICTC amalai akoi gi sugnu da link ART amadilai adu bu Kakching gi ayam sarukta lai tabana maram moduna thobandagi salaga natraga imphani salaga ART launa bangatani sothaba wat paloi leibani adu masita na tabna koi matam chang sengol ka doini sigi swan sengol ki part amoy na si ART gi link center ama Kakching da hamase aso ko estimate na mani aina dawje
Loislakpata maruiba pau amukka hanna pijari. Taranithoi suba Manipur Legislative Assembly gi Taresh suba session ngasi nungthil pung marida famgadawi. Amadi nakalani makta laiba IDP sing yumda hanjinba yananaba tangdu laitana lehananaba honabana mahaki ahanba thabak oigani haina Manipur gi Chief Minister Yumnam Khemchana haikre. Housing for Manipur Pau Matang Salojere Mireng Tabiri Bakunamapo Mukahana Kurumjari.